Kanglai pauthang mi ing tabiriba singbu taramna oksari ngasi phongkiba tongan-tonganba pauche singdagi lokhatchaba maru oiba pau khara sandongna pijari ahanbada Seroi Festival gi GWALTABI da thokiba THOUDOK mari lainana Manipur gi Chief Secretary PK Singna miyamda Sengdorakli Tha asigi kunda ukrulda pangthokpa Siroi Lili Festival ga mari lainana festival asibu coverage taunaba paumi singpu ba Manipur State Road Transport ki bus da thaba Manipur haiba wahi lotho u haina ahumsuba Maha Regiment ki personnel singna athingba pikiba THOUDOK mari lainana Manipur gi Chief Secretary Prasan Kumar na miyamda Sengdorakli Office of the Chief Secretary Government of Manipur na thadorokpa chirol amagi matung inna THOUDOK aduga mari lainana state government na ahumsuba Maha Regiment ki authority singda Manipur thaba wahi khomjilu natraga lotho u haibagi instruction pi khiba laite THOUDOK asina maram oiraga PR thamliba Manipur state ki miyamna THOUDOK adubu yaningdaba uttuna hojik state asida akanba mongda tongan ba demonstration tawduna khongjang kaya changsinduna lakli amaromda state government asu THOUDOK adubu yamna hakchinna lawbaga loinana State Home Department gi Commissioner Home amadi Secretary IT na luchingba inquiry committee ama semduna tigetpa hokre committee asigi report sing akaknaba matamda State government ta pikhalaknaba su khangan khibal laikre inquiry report asi hek phangbaga THOUDOK aduda Chennaba natraga lapses ohen khibada Chennaba official singi mathakta chapchaba action lokhatkani haina cherol sina makha tari cherol sina makha taradun hai THOUDOK asigi matangda chapchaba inquiry report ama phangdriba phawbadi laibak thiba THOUDOK adu karamna thokibano masida chenariba khudingmak chapchaba action lokhatkani haina miyamda khangalali THOUDOK aduna maram oraga Manipur gi praja miyamna akanba mongda yaningdaba utuna chatharagliba khongjang chang asina maram oraga hojik state asida pamdaba THOUDOK sing leptana thokle adubu pamdaba THOUDOK sing yariba makhai thohandanaba honabada state administration na security gi akanba section thorang sing lokhatpasu leptri haina cherol asina phongdorali cherol asina makha taraduna amuka haikibada Ukrul district ki da pangthokpa Siroi Lili Festival maru oina Manipur da tangdu leitaba amadi santi puraknabagi pandamda state government na sinkiba program amani state asida punna festival yengba lakpa Manipur amasung mapal lamgi tourist sing punna lak ama lising humbudra gi imung manungga loinana yengba laki festival asibu mapung phana pangthoknabagi damakta state ki administration na full proof security matik chana ngaktuna festival asi mapung phana loisinba ngamki haina phongdoki makhata na hai me ani gi THOUDOK aduda lapses ohen khiba singi mathakta choidana maki chapchaba action lokhatkani hariba action asi inquiry committee gi report laklaba matamda oithokani loinana asigumba THOUDOK asi makhatana amuk hana thoktanabagi damakta chapchaba action sing lokhatkani lebak miyamgi khangbigadabadi state ki administration asina Manipur gi integrity kahendana thamba amasung tung koiba shanti gi liklam yatpa asini haina cherol asina phongdokle MLA tarara saba mihut kangbu amana governor unaduna makhoiga chapminariba MLA nemfu marina miyamgi oiba anokba lenga ama sembada yanare haina aiba cherol pisinkre Manipur da president rule lairakpa tha ahum hen krabagi tungda ngarang tongan ba assembly constituency singi MLA tarana saba mihut kangbu amana governor Ajay Kumar Balaga ngarang ayuk pung 12 rom tarakpada unaduna makoiga chatbinariba MLA nipu marina miyamgi oiba anobolingak ama sembada yanare haina aiba cherol pisinkre ngarang governor ga unaruraba MLA tara adudi hairok ACG MLA Thoksom Radheshyam Oripok ACG MLA KH Raghumani Kasamthong ACG MLA Sapam Nisikan Yanglam ACG MLA Yumnam Radheshyam Wangjing Tentha ACG MLA Paunam Brojen Mayang Imphal ACG MLA AK K Robindro Wangkhai ACG MLA Thangjam Arun Kumar Tamenglong ACG MLA Janghelun Ponmai amadi Khatrigau ACG MLA Sheikh Nurul Hasan yauna MLA tarana chaba mihut aduna governor ga unaruraba matung paumisinga unabada hairok ACG MLA TH Radheshyamna haikibada praja miyamna pamliba miyamgi oiba popular government ama semnaba makoiga chatminariba MLA nimfu marina yanare haina governor da cheron pisilubani hariba wafamse government na not toksil hobada natana praja miyamgi interest ta toba yaba thabak sing togani haibagi thajaba piraki hairaki masida natana ngarang pisiliba cherol asina anobo lengak ama semnabagi claim tobagumbani adubu lengak ama sembagi oinadi national party ama oina center lengak na semlakadabani haina phongdoraki hariba MLA nifu mari asi speaker TH Satyabrata natana makoi nifu mari punna unaduna wari sanaduna praja miyamgi awaba asi koknaba yanaba
ꯈꯦꯟꯅꯕ ꯑꯗꯨ ꯄꯨꯔꯛꯈꯤꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡꯁꯨ ꯐꯣꯡꯗꯣꯛꯈꯤ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯑꯦꯛꯁ-ꯁꯤएम ꯕꯤꯔꯦꯟꯅ ꯒꯕꯔꯅꯔ ꯎꯅꯔꯨꯔꯕꯒꯤ ꯅꯣꯡꯉꯥꯟꯕꯒ ꯁ꯭ꯄꯤꯀꯔ ꯊꯣꯛꯆꯣꯝ ꯁꯇ꯭ꯌꯕ꯭ꯔꯇ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯗꯦꯜꯂꯤꯗ ꯀꯧꯔꯛꯄꯗꯒꯤ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯏꯝꯐꯥꯜ ꯊꯥꯗꯣꯛꯈ꯭ꯔꯦ ngarang ayu pung 12 rom tarakpada Manipur gi Governor Ajit Kumar Bhalaga MLA 10 na saba mihut kangbu amaga unaduna MLA nimfu marina lengak semba pamle amadi yanare haina taksin karba matung Manipur Legislative Assembly gi Speaker Thoksom Satyabrata Singhabu Union Home Minister Amit Sahana Delhi da kaurakpadagi ngarang nungthil Imphal thadokre Presnal phangba thajaba yaba paw amagi matung inna Speaker Thoksom Satyabrata Singhabu Union Home Minister Amit Sahana kaurakpadagi ngarang nungthil pung 1:45 gi Air India Express flight ta Delhi gi damak Imphal thadokibani hairi kari maram gi damak mahapu Delhi da kaurakibano haiba chapchaba khangba ngamdrabasu Manipur gi haujik oiriba irang amadi rajniti gi charangnaba asiga mari lainaramba yai haina thajanari Makha tarakpa Manipur gi mapan gi oiba pawda Bangladesh ki Rakhine State ta humanitarian aid thijinbada Bangladesh ki Chief Advisor Yunus amasung army ga sauna muknaba thokre Bangladesh ki interim government ki Chief Advisor Muhammad Yunus na haujik phawba lebak adugi election matam lauthokpa ngamdana leiriba amasung army ga hiram kayada yanadaba leibadagi sauna muknaba cherak asida Bangladesh ki khuthangda Myanmar gi Rakhine State ta US na base tawraga humanitarian thajinaba khonabada Muhammad Yunus amasung army gi marakta chauna ungkhatnaba leire interim government ki Chief Advisor Muhammad Yunus ki maikeidagi di US na back tawba corridor asi Rakhine State ta operate tawriba Arkan Army singda mating pochai sing thajinba pami adubu Bangladesh ki Army Chief General Holka Us Zamandi Masida Yamna Kanna Yaningdiri Bangladesh ki Kuthangdagi Rakhine State ta pochai thadok thajin tawba asina Bangladesh ki National Sovereignty da akaiba kaya lakani masi human corridor nate bloody corridor ne masina Bangladesh ki National Security da akaiba pibada natana leibak aduda tangtaba phibam ama lehanaba honabada akaiba kaya lakani Bangladesh ki hojik leiriba interim government asina maru oiba Isu kayada army ga tanaba tawde army chief asina yamna kanna react tawrakiba asina maram oiraga Muhammad Yunus hana leplamba phireptagi hongdoklaga hojik phawbagi oina corridor asigi matangda karigumba warep amata loba leitri haina nohongna na phongdokre adubu thong asina army amsung interim government asigi marakta chauna yanadaba leire haiba asimadi mayek sengle Ambedkar gi maikeidagi Bangladesh ki kuthangda Human corridor ama oiriba Rakhine State military junta gi mathakta lan horiba kangbu amada pochai sing supply tawba haibasi leibak singi marakta ungkhanaba thohanba makhoigi hainabi aduni amoromda China nasu Bangladesh ki thabak thoramda nongma gi khut thingjinbagi chang hengat lagli Bangladesh ki interim government asibu lusingliba Yunus ki phibam asi hojik phawbagi oina yamna aphaba haibadu oidre Bangladesh ki army chief na Yunus government asi ku tawnaba yabagi mawongda oithokpa yabagi phibam leiraklingai cherak asida handak government asina employee singi mathakta lowningba matamda action loba yaba public service amendment ordinance 2015 pass tawkibadu repeal tawgadabani haina employee singna lambida thokduna Yunus government ki mathakta hojik akanba khongjang changsilli Bangladesh amasung India tension wangna leinare mainland India ga Northeast state ga samnariba Lougadouri corridor hairaga su khangnariba chicken neck ta China na back tawraga Bangladesh ki Lalhormorihat district ta leiba World War II gi air base ama changbalakpagi India da achoba threat ama oire hariba air base asi India gi border ga supna ki kilometer kun lomta lapnai Bangladesh na nongna air base changbalakpa asiga mari leinana India gi maikeidagi su masibu chapchana counter tawnaba haukiba tang kun tarukta hojik sisinadana leiriba Tripura gi Unakhare district Kailashar Airport asi Indian Army gi nongna air base ama semgatnaba Airport Authority of India gi senior official singna chatuna yengsin khare Bangladesh na India gi chicken neck maya
Siliguri corridor haina khangnariba North East state singa chamnariba chicken neck ki area asi India gi territorial integrity gi yamna maru oiba mafamni Bangladesh na India da pirakhiba threat kaya si yenglaga handakta Indian Army gi maiki degi mafam aduda S 400 yauna air defense ki polam kaya ama install tawduna laikrabani marak asida Tripura gi border area da Bangladesh Army na back tawraga India da illegal immigrant sing thajinnaba honarakpadagi ngarang BSF na chauna ungkhatnaba thokre makha tarpa atopa paw amada Myanmar gi Kemari da Alpha gi kedar chaniyangai training tawri Unlawful Activities Prevention Tribunal gi report matung inna Alpha gi Peres Bharwana Luchingba Lalulup asigi kedar chaniyangai rom Myanmar da leiba lup asigi achoba major camp marida training chathari hairi report asina makha tana hairi bana outfit military sing asi lebak asigi tongan ba insurgent group singa operational amadi logistical suppose singda mari lainai hairiba kedar sing asi hauzik khulai chani rom lairamba yai panari Paris Bharwana Luchingba Alpha asi hauzik Myanmar da base tawriba NSCN amasung NLFT yauna Manipur da base tawriba tongan ba lalolup singasu anakpa mari lainai Alpha asi lisingama chamapan maripu taragi November da ihan hanna unlawful organization ama oina lauthokrabane adubo hauzik masigi masa mareng asi lepa leitana Sengdorakli handaktasu Guwahati High Court ki Justice Michael Jothan Khumana preside tawba tribunal na Ministry of Home Affairs ki maiki degi Alpha aina yauna masiga samnariba wing amasung frontal organization sing asi unlawful organization ama oina lauthoknaba order aduda sogatpa laikre GWALTABI gi THOUDOK case High Court yokre mathang thagi tarada Manipur High Court ta oil chatharagani tha asigi kunda Siroi festival ga mari leinana paulo bachatkiba paumi singna tongba Manipur state transport bus da thariba Manipur haibo wahai asi muthatlu natraga khumjillu haiduna mari suba maha regiment ki kambuna GWALTABI da thingduna chalhan khidabagi thong adugi matangda petitioner anina wakat khiba case High Court yokre chaliba chahi asigi mathang thagi tarada Manipur High Court ta oil chatharagani Yuha hakibagi fal oina achau achang atonba phuruki mari sokpa phal piri haukiba ahing nongyai matung pung ama minute yankai humdoi tabada Manipur da yuha haki Moirang College manak amadi Moirang thana lebak mandop anigi lonaba mafam amagi laimaidagi kilometer kun mapan luba mafam amada epic center oiduna hakiba yuha adugi fal lining thok sanamahi temple board ki board haying khongwal ukhong yumpham na pirakli Thenguna puba matamda samugi khongchat londa yuha habana leibaki angam mathau masak naiba phamnaiba sing mari soi ikaiba nangi awana khudong thiba tagalli leibaki angam basing pungning khoirang nai leibak wai leibak langi ana ayek asok apan nangi amasung asi ana kalli mahi marong mangba maihou langpok kanba sa lan thokpa piri achau asang amasung atonba phuruki mari soi mironbi nupi amadi angangsing soi lebaki chetmilon su soi kanglaipak asida aki akhang thoktanaba maisang langba thohan biganu haina laining thok sanamahi amadi ima leimaren sidabida athen pot kachaduna thongni bana lebaki yaifaba oigani makha tarakpa pauda afaba leader ama khanba ngamdrabadi Manipur miyamna khallaga piresi haina sujatana fongdokre leadership khanbada crisis thohan beganu party gi manungda afaba leader khanba ngamdragadi praja singna khallaga piresi haina imagi mairagi president TH sujatana fongdokre wafam ase ngarang imagi mairagi thomi singna BJP Manipur Pradesh ki president unaba chatpada masamak unadrabasu vice president na singba unaraklaba matung Major Khulda Laiba Manipur Press Club ki Thangjing Holda Pangthokiba Paugi Mifamda Sujatana Fongdokibani Sujatana Makhatana Haikibada Center na Sarkar Semlakpa Ngaidragasu State na Adumak Semba Yai Hauzik Center ki Wafam Ngairaga Laiba Yaba Matam Natre Center ki Yaka Yenglingaida Miyamgi Awabadi Noma Nomagi Henjilakli Semge Hairagadi Lairiba MLA Nimpu Marina Punsilaga Sembada Karisu Laiba Tabak Nate Haiduna Ngarang Unakiba BJP ki Vice President Secretary Su Lakliba Me Kuntrada Party ki Office ta Apunba Mifam Lai Haibagi Matangda Kumna Kanaki Loinana Imagi Mairagi
माइकेदगी लीडरशिप खनबगी मतंगदा क्राइसिस थोन बिगनु हाइना फोंदोकलमखी महांगना मखाताना पाउमिसिंगदा फोंदोकिबदा मियामगी अवाबा असि येंगलगा अथुबदा सरकार सेमनबा होनबियु हाइदुना लमदम असिगी लुसिंगबा खनबा मतमदा सेंटरगी मथौक तादे स्टेटना अदुमक खनबा याय करिगिदमक हौजिक फावबा सेंटरगी याथंग ngaiduna leibano ngasi ayuk MLA tarana governor unaraba matung makhoigi MLA nimfu maridi ready da leire haiba phongdokhiba tare adubu MLA sing amato oina punsinuna thabak oina pangthoknaba honabiyu haiki Kokomi student wing na governor gi EPG mai thakre governor lotuna leibagi bahuta miyamda lale sengdokpiyu haina student wing na phongdorali GWALTABI THOUDOK मरी लेना मणिपुर की गवर्नर ना मियामदा लाले हाइजगदबनी मणिपुर की चीफ सेक्रेटरी DGP अमदी सिक्योरिटी एडवाइजर रिजाइन तौगदबनी हाइना कोकोमी स्टूडेंट विंग ना संगसिलक खोंजंगी मनुंग चन्ना ngarangsु इम्फाल ईस्ट की कोंगबदा यामलब महिरोइ सिंगना मणिपुर गवर्नर की EPG यावना मकोक थोंगबा कया की EPG मई थादुना प्रोटेस्ट चथखरे मरोमदा कोकोमी स्टूडेंट विंग ना संगसिलकले खोंजंग असिगा मरी लेना ngarang सिक्योरिटी फोर्स ना देसाम की ऑफिस थोंग सिलंबगी थौदोक अदु कोकोमी स्टूडेंट विंग अमसुंग मेरा पाइबी सिंगी माइकेदगी यामना कन्ना यानिंगदबा फोंदोरकली कोकोमी स्टूडेंट विंग ना संगसिलकपा खोंजंगी मनुंग चन्ना ngarang लम्फेलदा लेबा सरकार की ऑफिस अनि थोंग लोनबगी खोंजंग संगसिनख्रबा मतुंग ngarang कोंगबा बाजारदा गवर्नर यावना सरकार की टॉप ऑफिशियल अहुमगी EPG मई थाखरे लोइनना मतिक चाबा गवर्नर लौथोकदबने मतिक चाद्रबा गवर्नर लौथोकदबनी हाइना खोलाव कयासु लाउकी अदुमकपु EPG अदु मई थाबा हौरकपदा पुलिस लाक्तुना मुथतनबा होनबदा ngahak munaba thoke adubu पुलिसना नमदुना मई चाकलिबा EPG अदु मुथतकी खोंजंग असिगा मरी लेनना स्टैंडर्ड कॉलेज की महिरोइ अमना फोंदोकिबदा GWALTABI THOUDOK मरी लेनना कोकोमी स्टूडेंट विंग ना खोंजंग असि चंगसिलकिबने इरमदम मणिपुर थाबा यारोइ हाइबसि यानिंगदे मतिक चादबा गवर्नर फम थादोकदबनी हाइना फोंदोकी मखा तारक पाउदा मियत मिनेगी मायोक्ता अकनबा इहोक चंगसिलसी हाइना मेमचाना फोंदोरकली मैरा पाइबिगी थौना हंद्री मियत मिनेगी मायोक्ता चंगसिनबा इहोक हेना कंसिलसी हाइना मैरा पाइबी निंगसिंग कन्वेंशन कमिटी न सिंदुना ngarang खुराई छलानथोंग थारो देवी लंपाक्ता पांथोकिबा 23 सुबा मैरा पाइबी नुमितकी निंगसिंग तौरमदा पोइरी लेमरोल मैरा पाइबी अपुनबा मणिपुर की प्रेसिडेंट सोराइसम मेमचाना फोंदोकरे महांगना हाइखिबदा थौरम असि अथोइबी इमा कया की खोंगुल लीदुना इरैपा की निंगतंबा वहनथोक लेना मियाम की लेबाक अमसुंग मानब खुनाई फंगनबा हाइबा पांदमदा 1940 की मे 19 सिनाम ओंबी प्रिया रानीना थवाइना पोंथा पीखिबा अदुबु निंगसिंगदुना ngarang phawba मे 19 asi मैरा पाइबी नुमित हाइना पांथोक्तुना लागले लोइनना अखोइना थेंगनरिबा अपस्पागी चैथेंग अमसुंग नुपीदा ओटनैबा कांगलुप की वाखलदा अखोइ मसेल मुक्नबा 2012 की मे 3 हौरकिबा कांगलुप की इरांग इंडिया लेंगाकना थोइना ताबीदबा मिटोक मियानचात सिंगी मिसिंगना नोमगी हेंगलकपा इशू कया असिगी मतंगदा मणिपुर की गवर्नरना करीमता तासिन उसिनदबा हाइबसी लाइबक थीबनी कुकीगा इंडियन आर्मी का पुल्लगा थेंगनरिबा लाल असि तराइना लौबा यारोइ हौजिकती मैरा पाइबी अखोइ मसेल तानारगा थौना लेना थबक पाइखलसी इमा लेबाकीदमक मैरा पाइबी सिंग थौना हंद्री हाइना फोंदोकी ngasiगी मिफम अदुदा DM कॉलेज ऑफ आर्ट्स की फॉर्मर प्रिंसिपल प्रोफेसर डॉक्टर KH सिलारानी अमदी मैरा पाइबी वेलफेयर एसोसिएशन की कंगलेपा की प्रेसिडेंट आर रानसोफ कोइरेंग अनीना अथोइब मिथुंग लेंसिंग ओइना सरुक याखी लोइनना तोंगान मफम कयादगी लाकपा मैरा पाइबी अमसुंग CSO सिंगी लुसिंगबा कयासु थोरम अदुदा सरुक याखीबगा लोइनना लैखिद्रबी इमा इवेंट मैरा पाइबी सिंगी मफमदा हैकत लेखत तमदुना इकाई खुमनबा उतखी